ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯚꯥꯔꯠ ꯉꯁꯤ ꯃꯥꯂꯦꯝꯗ ꯁꯪꯁꯀ꯭ꯔꯤꯇꯤ ꯑꯃꯗꯤ ꯍꯤꯁꯇ꯭ꯔꯤꯒꯤꯗꯃꯛꯇ ꯃꯃꯤꯡ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯃꯃꯤꯡꯅ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯔꯦꯟꯁꯤ ꯏꯟꯗꯤꯌꯟ ꯔꯨꯄꯤ, ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯅ꯭ꯌꯨ ꯗꯦꯜꯂꯤ, ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯍꯔꯅ ꯃꯨꯝꯕꯥꯏ ꯁꯤꯇꯤꯅꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯃꯔꯣꯜꯗꯤ ꯍꯤꯟꯗꯤ ꯑꯃꯁꯨꯡ ꯏꯪꯂꯤꯁ ꯃꯔꯣꯜ ꯂꯣꯜꯂꯤ꯫ ꯍꯤꯟꯗꯨꯏꯖꯝ ꯆꯥꯗ 40 ꯏꯟꯗꯤꯌꯥꯒꯤ ꯃꯦꯖꯣꯔꯤꯇꯤ ꯔꯤꯂꯤꯖꯟꯁꯅꯤ, ꯑꯗꯨꯒ ꯆꯥꯗ 13ꯗꯤ ꯏꯁꯂꯥꯝ ꯑꯗꯨꯒ 2.3% ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤ, ꯑꯁꯨꯝꯅ ꯁꯤꯈꯤꯖꯝ, ꯕꯨꯙꯤꯖꯝ, ꯖꯩꯅꯤꯖꯝ ꯑꯗꯨꯒ ꯑꯇꯣꯞꯄ ꯙꯔꯃ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯈꯛꯅꯤ꯫ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯂꯧꯁꯤꯡ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯏꯟꯗꯤꯌꯥ꯫ 2018 ꯐꯥꯎꯕꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯁꯥꯗ 36% ꯏꯟꯗꯤꯌꯟ ꯁꯥꯏꯟꯇꯤꯁꯠ ꯊꯕꯛ ꯇꯧꯔꯒ ꯂꯩ꯫ ꯌꯨꯑꯦꯁꯇ ꯂꯩꯕ ꯗꯣꯛꯇꯔꯁꯤꯡꯒꯤ ꯃꯅꯨꯡꯗ 38%ꯗꯤ ꯏꯟꯗꯤꯌꯟ ꯗꯣꯛꯇꯔꯁ ꯉꯥꯛꯇꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯨꯚꯤꯁ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯂꯩꯕꯥꯛ ꯑꯣꯏꯕꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤ ꯁꯦꯀꯦꯟꯗ ꯑꯣꯜꯗꯦꯁꯠ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤ ꯑꯃꯁꯨꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯠꯇꯗ ꯂꯝ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯟ ꯇꯧꯈꯤꯗ꯭ꯔꯤ꯫ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯣꯠꯄ ꯃꯐꯝ ꯑꯗꯨꯒ ꯃꯤꯁꯨ ꯈꯨꯟꯗꯥꯔꯒ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ ꯃꯦꯘꯥꯂꯌꯥ ꯁ꯭ꯇꯦꯠꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯈꯛꯅꯤ ꯃꯧꯁꯤꯟꯔꯝ꯫ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯅꯣꯡ ꯇꯥꯕ ꯃꯐꯝ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯚꯔꯦꯖ ꯑꯦꯅꯨꯑꯦꯜ ꯔꯦꯟꯐꯣꯜ ꯆꯥꯎꯔꯥꯛꯅ 12,000 ꯃꯤꯂꯤꯃꯤꯇꯔꯁꯅꯤ, ꯑꯗꯨꯒ ꯁꯣꯛ 1935ꯗ ꯒꯤꯅꯤꯁ ꯕꯨꯛ ꯑꯣꯐ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯧꯁꯤꯟꯔꯝ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ 26,000 ꯃꯤꯂꯤꯃꯤꯇꯔꯁꯇ ꯅꯣꯡ ꯆꯨꯈꯤ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯃꯃꯤꯡ ꯑꯁꯤ ꯏꯟꯗꯁ ꯔꯤꯚꯔ ꯑꯁꯤꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯍꯤꯟꯗꯨꯁꯇꯥꯟ ꯍꯥꯏꯔꯒꯁꯨ ꯏꯟꯗꯤꯌꯥꯕꯨ ꯃꯁꯛ ꯈꯪꯅꯩ꯫ ꯀꯨꯏꯔꯕ ꯁꯪꯁꯀ꯭ꯔꯤꯠ ꯋꯥꯍꯩꯗ ꯏꯟꯗꯁ ꯔꯤꯚꯔ ꯍꯥꯏꯕ ꯃꯃꯤꯡ ꯑꯁꯤꯕꯨ ꯁꯤꯟꯙꯨ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯏꯔꯥꯟ, ꯑꯐꯒꯥꯅꯤꯁꯇꯥꯟ, ꯇꯥꯖꯤꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗ ꯂꯣꯟꯅꯔꯤꯕ ꯄꯔꯁꯤꯌꯥꯟ ꯂꯣꯟ ꯑꯁꯤꯗ ꯑꯃꯨꯛ ꯁꯤꯟꯙꯨ ꯍꯥꯏꯕ ꯑꯁꯤ ꯍꯤꯟꯗꯨꯁꯇꯥꯟ ꯍꯥꯏꯅ ꯄꯔꯁꯤꯌꯥꯟ ꯃꯆꯥꯁꯤꯡꯅ ꯀꯧꯅꯈꯤ꯫ ꯁ꯭ꯇꯦꯟꯕꯨꯅ ꯂꯦꯟꯗ ꯅꯠꯇ꯭ꯔꯒ ꯀꯟꯇ꯭ꯔꯤꯖ ꯈꯪꯅꯩ꯫ ꯑꯁꯨꯝꯅ ꯗ ꯂꯦꯟꯗ ꯕꯤꯌꯣꯟꯗ ꯗ ꯏꯟꯗꯁ ꯑꯁꯤꯕꯨ ꯍꯤꯟꯗꯨꯁꯇꯥꯟ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯂꯩꯕꯥꯛ ꯆꯥꯏꯅꯥꯒꯤ ꯃꯊꯪꯗ ꯏꯟꯗꯤꯌꯥ ꯑꯅꯤꯁꯨꯕ ꯃꯤ ꯌꯥꯝꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯈꯛꯅꯤ꯫ 2020 ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯗ 1.2 ꯕꯤꯂꯤꯌꯟꯒꯤ ꯃꯊꯛꯇ ꯃꯤ ꯂꯩꯔꯦ, ꯑꯗꯨꯒ 2024 ꯐꯥꯎꯕꯗꯗꯤ ꯏꯟꯗꯤꯌꯥꯅ ꯇꯣꯞ ꯁ꯭ꯄꯣꯠꯇ ꯂꯩꯕ ꯌꯥꯏ ꯍꯥꯏꯅ ꯂꯧꯅꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯆꯥꯏꯅꯥꯗ ꯂꯩꯔꯤꯕ ꯄꯣꯄꯨꯂꯦꯁꯟ 1.4 ꯕꯤꯂꯤꯌꯟꯒꯤ ꯃꯊꯛꯇꯅꯤ꯫ ꯏꯟꯗꯤꯌꯥ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ 8ꯁꯨꯕ ꯔꯦꯡꯛꯇ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯈꯛꯅꯤ꯫ 3.287 ꯃꯤꯂꯤꯌꯟ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕ ꯂꯦꯟꯗ ꯑꯦꯔꯤꯌꯥꯅꯤ꯫ ꯃꯁꯤꯇ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯣꯄꯨꯂꯦꯁꯟ ꯁꯥꯏꯖꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯁꯨꯅꯤ꯫ ꯏꯟꯗꯤꯌꯥ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯂꯤꯁ ꯃꯔꯣꯜ ꯂꯣꯟꯕ ꯂꯩꯕꯥꯛ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯍꯦꯛ ꯃꯊꯪꯗ ꯑꯅꯤꯁꯨꯕ ꯏꯪꯂꯤꯁ ꯌꯥꯝꯅ ꯂꯣꯟꯕ ꯂꯩꯕꯥꯛ ꯑꯃꯁꯨꯅꯤ꯫ ꯆꯥꯎꯔꯥꯛꯅ 125 ꯃꯤꯂꯤꯌꯟ ꯏꯪꯂꯤꯁ ꯁ꯭ꯄꯤꯀꯔꯁ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩ, ꯍꯥꯏꯕꯗꯤ 10% ꯄꯣꯄꯨꯂꯦꯁꯟꯗꯤ ꯏꯪꯂꯤꯁ ꯉꯥꯡꯉꯤ꯫ ꯃꯇꯝ ꯁꯥꯡꯅ ꯁꯣꯛ 1989ꯗꯒꯤ ꯁꯣꯛ 1998 ꯐꯥꯎꯕ ꯕ꯭ꯔꯤꯇꯤꯁꯅ ꯔꯨꯜ ꯇꯧꯔꯕꯒꯤ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯕ꯭ꯔꯤꯇꯦꯟꯒꯤ ꯃꯈꯨꯠꯇꯒꯤ 1947ꯗ ꯅꯤꯡꯈꯥ ꯇꯝꯕ ꯐꯪꯈꯤ꯫ ꯃꯁꯤꯇ ꯅꯠꯇꯅ ꯕ꯭ꯔꯤꯇꯤꯁ ꯂꯥꯛꯇ꯭ꯔꯤꯉꯩꯗꯁꯨ ꯆꯍꯤ 300ꯒꯤ ꯃꯊꯛꯇ ꯑꯌꯥꯝꯕ ꯏꯟꯗꯤꯌꯟ ꯁꯕꯀꯣꯟꯇꯤꯅꯦꯟꯠꯁꯤꯡꯗꯁꯨ ꯃꯨꯘꯜ ꯏꯝꯄꯥꯌꯔꯁꯤꯡꯅ ꯔꯨꯜ ꯇꯧꯈꯤ꯫ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯜꯗ ꯋꯥꯔ IIꯒꯤ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯚꯣꯂꯨꯟꯇꯤꯌꯔ ꯑꯥꯔꯃꯤ ꯄꯨꯊꯣꯛꯄ ꯂꯩꯕꯥꯛ ꯑꯃꯅꯤ ꯏꯟꯗꯤꯌꯥ꯫ ꯕ꯭ꯔꯤꯇꯤꯁ ꯏꯝꯄꯥꯌꯔꯒꯤꯗꯃꯛꯇ 2.5 ꯃꯤꯂꯤꯌꯟꯒꯤ ꯃꯊꯛꯇ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯈꯤ꯫ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯗ꯭ꯔꯕꯗ 38 ꯏꯟꯗꯤꯌꯟꯁꯅ ꯚꯤꯛꯇꯣꯔꯤꯌꯥ ꯀ꯭ꯔꯣꯁ ꯍꯥꯏꯕ ꯑꯦꯋꯥꯔꯗ, ꯕ꯭ꯔꯤꯇꯤꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯑꯦꯋꯥꯔꯗ ꯑꯁꯤ ꯐꯪꯈꯤ꯫ 6th ꯁꯦꯟꯆꯨꯔꯤ AD ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯄꯨꯊꯣꯛꯈꯤꯕ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯒꯦꯝ ꯑꯃꯈꯛꯅꯤ ꯆꯦꯁ꯫ ꯃꯥꯂꯦꯝꯒꯤ ꯌꯥꯝꯅ ꯂꯤꯔꯕ ꯃꯁꯥꯟꯅꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯆꯦꯁ ꯒꯦꯝ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯄꯨꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯃꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯪꯒꯣꯝ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯂꯩꯕꯥꯛ ꯑꯣꯏꯔꯝꯂꯕꯁꯨ 2014ꯗꯒꯤ ꯏꯟꯗꯤꯌꯥꯅ 132.4 ꯃꯤꯂꯤꯌꯟ ꯇꯣꯟꯁꯀꯤ ꯃꯊꯛꯇ ꯄꯨꯊꯣꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯪꯒꯣꯝ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯄꯣꯄꯨꯂꯦꯁꯟꯗꯒꯤ 20ꯗꯒꯤ 40%ꯗꯤ ꯚꯦꯖꯤꯇꯦꯔꯤꯌꯟꯁ ꯍꯥꯏꯕꯗꯤ ꯃꯅꯥ ꯃꯁꯤꯡ ꯆꯥꯕ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯚꯦꯖꯤꯇꯦꯔꯤꯌꯟꯁ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯁꯨꯅꯤ꯫ ꯃꯇꯝ ꯑꯃꯗ ꯑꯉꯥꯡꯁꯤꯡꯗ ꯃꯣꯔꯦꯜꯁ ꯑꯃꯗꯤ ꯀꯔꯃꯒꯤ ꯃꯔꯝꯗ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯄꯨꯊꯣꯛꯈꯤꯕ ꯒꯦꯝ ꯃꯈꯜ ꯑꯃꯈꯛꯅꯤ꯫ ꯍꯧꯖꯤꯛꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯕꯣꯔꯗ ꯒꯦꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯅꯦꯛꯁ ꯑꯦꯟड ꯂꯦꯗꯔꯁ ꯕꯣꯔꯗ ꯒꯦꯝ ꯑꯍꯥꯟꯕ ꯏꯟꯗꯤꯌꯥꯅ ꯄꯨꯊꯣꯛꯇꯨꯅ ꯉꯁꯤꯗꯤ ꯀꯃꯔꯁꯤꯌꯦꯂꯥꯏꯖ ꯕꯣꯔꯗ ꯒꯦꯝ ꯑꯣꯏꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯔꯣꯀꯦꯠ ꯀꯔꯝꯅ ꯂꯣꯟꯆꯤꯡ ꯁ꯭ꯇꯦꯁꯟꯗ ꯄꯨꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯗꯣꯝ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ?
केरला की थुंब लॉन्चिंग स्टेशन द इंडिया की अहानब रॉकेट पिकपा अमदी यांगबन मरम ओइरगा साइकिल द हापलगा ट्रांसपोर्ट तौखी दिल्ली नत्रगा मुंबई द लैबा रेस्टोरेंट सिंगी मसिंग दगे लंदन द लैबा इंडियन रेस्टोरेंट सिंगी मसिंग हेन लೈ स्टैच्यू ऑफ यूनिटी अक्टोबर की तांग 19 2018 दा हांगदोखिबा 182 मीटर्स वांगबा स्टैच्यू असी मालेम की ख्वाइदगी वांगबा स्टैच्यू अमकगनी गुजरात स्टेट केवादिया सिटी द इंडियन पॉलिटिशियन अदुगा अहानबा इंडिया की डिप्यूटी प्राइम मिनिस्टर ओइरंबा सरदार वल्लभ भाई पटेल मयामना सरदार पटेल हायरगसु खंगनबा लीडर असिगी मितम असि लೈ मसिगी स्टैच्यू असिबु स्टैच्यू ऑफ यूनिटी हायरगसु खंगनै इंडिया की ट्रेन सिंग द नुंगती की ट्रैवलिंग तौबगी चांग असि ऑस्ट्रेलिया की पॉपुलेशन गा हायरप मानै रेलवे स्टेशन लिसिंग तरेट के चहुम निफुमापन लैबगा लोइनना इंडियन रेलवे नेटवर्क असि एशिया की ख्वाइदगी चावबा रेलवे नेटवर्क अमनी पैसेंजर्स ट्रेन लिसिंग 3,900 कुलुमदोइना नुंगती की पैसेंजर्स मिलियन कुलुमदोइ की मथक्ता चथोक चसिन तौरी मालेम की ख्वाइदगी वांगबा रेलवे ब्रिज अमखकनी चेनाब ब्रिज थोंग असी जम्मू कश्मीर की चेनाब रिवर की मथक्ता साई इसिंग की इमाइदगी मीटर 450 वांखन सारेब थोंग असी पेरिस द लैबा इफेल टावर दगिसु मीटर 35 वांगबा हेली मालेम की अहानबा इसिंग द टावरगा लैबा पोस्ट ऑफिस 2011 दा इनॉग्रेट तौखी इसिंग द टावरगा सर्विस तौरिबा पोस्ट ऑफिस असी श्रीनगर की दाल लेक हारिबा पात असिदा अचौबा हाउस बोट ओइना सेमलगा सर्विस तौई असी तनतना इंडिया दा 1.55 लाख की मथक्ता पोस्ट ऑफिस लैबना मालेम की ख्वाइदगी चौबा पोस्टल नेटवर्क अमनी हाइनसु खंगनै लैबाक असिगी एक्टिव ओइना लानमी ख्वाइदगी मसिंग यामना लैबा लैबाक चाइना की मथंगदा अनीसुबा लैबाक इंडियन ओइबगा लोइनना 1.4 मिलियन की मथक्ता इंडिया दा मिलिट्री ट्रूप्स लै 2015 दगिना 2019 की मतम असिदा रिपोर्ट की मतुंग इन्ना इंडिया मालेम की ख्वाइदगी खुचु खुलाई अतोप लैबाक सिंगदगी लैसिनबा अनीसुबा लैबाक ओइखी अदुगा हाइरिबा मतम असिदा ख्वाइदगी यामना सऊदी अरेबिया ना लैसिनकी अताक हाइरिबा मफम असिगी ले कारगिल हाईवे असिदा लैबा चिंग अमखकनी मैग्नेटिक हिल ले सिटी दगी 30 किलोमीटर चलगा लै मैग्नेटिक हिल असिदा लंबी मतेक अमखक लै हाइरिबा लंबी असिदा न्यूट्रल गियर्स ता थमलगा गरी खाम मतमदा चिंग अंगम माइकैदा मसा मतोमता चेनखतली ग्रेविटी की मरमदगी हाइरिबा फेनोमेना असी थोई मालेमदा सनगिदमक्ता काउ प्रोटेक्शन बिल पास तौबा लैबाक अमनी इंडिया हिंदू सिंगी ख्वाइदगी होली ओइबा सा अमनी सन जीवन रेखा एक्सप्रेस नत्रगा लाइफलाइन एक्सप्रेस मालेम की अहानबा हॉस्पिटल ट्रेन अमखकनी मसिदा अराप अरापा खुंगंग सिंगदा सर्जरीस तगी लौरदुना कैंसर लैना असि फावबदा लैंगी जुलाई की 16,993 दगी चेन बहुदुना फ्रीदा लैंबगी थबक चत्थरी असुमना इंटरेस्टिंग ओइबा वीडियोस कया येंगबा फंगनबगिदमक्ता चैनल असिदा अहानबा ओइरबदी सब्सक्राइब तौबियु अदुगा वीडियो असिबु पाम्बिरबदी लाइक तौबियु अदुगा करम्बा लैबाकी मरमदा तानिंगमनो हाइबदसु कमेंट दा सोइदना हाइबियु मथंगी वीडियो दा अमुक थेंगरसी।